Image Paodam yang video singbu ahan bada Uttamkumar Naorem na tram nok sa boloy na ngasigi maroy ba pau pijari sanamahi lining gi chana kanglon sanamahi phiral amadi sanamahi kudam miyam da kusinabagi thoram pangthokre Slopland Public School gi tragani pan suba mapok kumon thoram asi pangthokre loina na RK Joy Chandra Singh Manipur Youth League 2020 February 3 tagi hawragan Hauzik mapung eba pau lobirasi Sanamai Temple Board haying kongbal upong yung pamna sinduna Health and Family Welfare Minister L. Uttamkumar na Sanamai lining is sana kanglon Sanamai phiral amade Sanamai kudam miyam da kusinabagi thoram ama Sanamai Temple Board ki sangneda masi pangthokre thoram aduda Minister L. Uttamkumar na haikibada hauzik Manipur da sel yaw yawduna Malem gi miyam na khangnariba art and culture sakholiba si lining thau sanamai gi mayek mangalani kudam haibebu pikliba satpa phaw haitriba angang ama ta ding ding haibada makut tingtholaga jagoi saba horakpa asini masi lining thau sanamai gi matik magunani hainingi madu mama mapa na tambirbasu leite adubu masi mapani angang amata ta ding ding haibada jagoi saw haiba yade aduna aikhoina lining asibu hena matik magun leinaba honaba sangi Minister na makata na hai ngasigi numit ase Manipur gi lining gi tangkakta yamna maru oiba numit ama oherugadaba numit ni maramdi lining thau sanamai saksonjaba amadi lining thau sanamai bu pung sangna laknaba honari basingdadi lining asigi sana kanglon lining kudam amadi sanamai lining gi firal haibasi miyamda kudol tambu numit ase wari gi numit oherugadaba amani hainingi lining asibu pamba migi masing nomo nomo khengalakli tawutabu lining asigi damakta di kari tawdage haiba khangjadaba miyam amasu yauri pikraba lining thau sanamahi gi khubam masida laigi thorum tawjage haina lakpa migi masing khangre masipunam ase lining sanamahi gi matik mayai aduna loina konsilakpani konsilagasu ngasi masigi leiriba body asina karisu tawbu ngamdan leiri saktam ama leiba taragadi kayat suna leiba mathau tai loinana chana kangon khangmu mathau tai lining asigi maramda atopa kangbu kharna khangba aduga khangdaba kharna khangdana leiba yauri maram aduna hariba singa sei mong malin ta da thamba tangai phade haiki pikraba line do temple bi leiba atu jaga se laigi thoram tawjagi hada lakpa kangbu si masing yam ri mamang adu ne madagi ji sakin hengal lakpa haiba tai masida tongan tongan makli khunai kangbu ikabui chinau sin kangbu sin boi lakpe oi Magi, aduna karigumba akhoi murti ama leiba taragadi kayat suna leiba tangai fadaba leiba dongna saname lining siu pamjai na haiba taragadi saname lining kaino de khangbu mathau tar Committee on Inclusion of Sanamai lining in the list of minority religions of India Salai Mirelgi co-convener Sapamja Jadumni High Grade Sanamai lining asi mahirol dagi hauna sanraglaba Manipur gi amata ngairaba lining ni hairiba lining asi India minority list sarhanbiu wafam asing asi press club ta pawu singa unabda mahang phongdokhibani mahang makhata na haikibada India gi oina minority religion taruk lay Sikh Jain Muslim Buddhist Parsi amari Christian ni India gi oina Muslim crore tarak taret Christian gi crore Nipan attention crore ahum lay aduga sanamai lining chatpasing na lag aniga tasbik kun lomni kari damakta sanamai lining bu minority list sandibana haibudu Manipur government amadi central government ta chahan binaba leptna taksinduna lairi leptna taksinduna lakhiba na maram oiraga MOBC gi director na sanamai lining ariba lining oibana minority list chafam thoi haibaga loinana Ministry of Minority Affairs to say thaduna center yohon khre MOBCC Pariba Minister na Center da Makata na Taksinduna minority list Sakan Binaba Taksin Germany Haike. Mang Makata Kibada Siroi Lidira State Flower Usek na Nongin Una Uning Tau
साधना संगाई मसक खंगबगु सनामई लाइनिंगबु स्टेट लाइनिंग वहनबिनबा होनफम थोई लोइना पृथ्वी न मसक खंगलवा इखोगी पोलो से नेशनल गेम अमा ओइना मसक खंगद्री पोलो नेशनल गेम ओइना मसक खंगनबा होनबिउ हाइके मणिपुर गवर्नमेंट सनामी जम हाइबसे मसी मणिपुर की अमत गायबा इवन सिमी तमी यावना चलिबा अमत गायबा लाइनिंग सुबह लाइनिंग से मणिपुर की ओइबा लाइनिंग नि रिलीजन नि हाइदना लौथुक पिरबै नंग तमल प्रोग्राम नि नि इंजरी मसामंगा सुमसेगा यामना अचौ थोंदाम लोगों की मसी हाइदरो जुमगा समझगे Chief Minister की ग्रीन मणिपुर मिशन की ब्रांड एम्बेसडर ओइबी वैलेंटिना एलांगबमना सिंगल लमई थाबगी मायोक्ता मणिपुर की तोंगान तोंगान मफम सिंग खोंग संगसिनबा सेम साबा हौख्रे जूनियर सोशल साइंटिस्ट हब की स्पॉन्सर मखादा सत्तगदोरिबा खोंजन ngasi ahubun numita angan sing kaksing mahadev kirjing laifam lotnung karem bikhok khambok manipur university gi sanathong kangla sanathong site minar haingang amadi phayeng sing ofam singda u thaki hari ngasi aikhogi lamdam ase gi miyoi singna magi ponofam lamdam mama lepapu nuksiba walakpana ngasi lamdam asida tahai daba uhai daba thodo wathok sing yauna wathok kaya thok libani haina ngasi Slopeland Public School khongjom gi trak nipan subu mapok kumon thoramda athoiba mithung oina saruk yakiba Manipur gi ining tho laisem basana jauna phongdokre Thawal district ki Salt Lake khongjom da leiba Slopeland Public School lingkhat khibagi sahi tarak nipan mapung pharakpagi mapok kumon thoram school ladugi amphitheater da pangthok kibada Manipur gi ining tho laisem basana sauna athoiba mithung school adugi founder president N Thambona Thoramapu aduga Mutwa Museum Impali director Mutwa Bahadur amasung school adugi founder chairman Nahakpam Babulin na akhanaba mithung chen sing oina saruk yakhi ining thau sana zawna makhatan haikibada ngasi mirolase mathak thongbada amadi makha thabada chatkadaba thongalon thaksi khasi asi lasil laktabagumba amasu tawrakle ahal laman masak khalaktre mathak thongbada ngangloi da wasu hal sing mamang da adum haidokpa ngakthok patawre makha thabada hairoi ngangloi da bo kaya su ngak sanadre thainagi aikoi gi ipai pusing thak wang na lermi makoina sadaramba thambiramba thawalol sing adu ngasi mirol asina kapthokpuna tapna mangsilaklei masina su lamdam asida kangkhong saiba phibam asi tholkpani aduna ngasi gi harokleba mairoi sing na mama lepa kunuk siba ain hayeng matik saba mi ama oiraga lamdam sigi khunai sigi later later singi karigumba aphaba miyam gi oiba thabak khardi taronggi haiba sab yungba firep amaga loinana mahi masing tamsingadabani amadi thaksi khasi khangna aina pamliba chaning ba thabak khudingda honagadabani mapa mama singna su masa singda takpi tambigidabani matam adutada lamdam se aphaba ing sikpa thodo wathok leitaba yaiphaba irei pak iramdam ama wehenbangam gani haiki ngasigi thromadula school adugi staff singla founder members singda achamba khudol pot sing tamba amadi Myanmar dagi school adu da tamliba mairo sing amadi mapa mama singda school authority gi maike dagi khudol tamduna puning thawat ki toan ba nat ki jagoi isina singba kaya su mairo singna myamda utki mariba ningba thamoi sengba adu mariba ki damakta aikoi gi sibasu ngamba hingbasu ngamba adu miro lamkhak aikoi gi hoji hingiba aikoi na puthoga thamamba matamda mathanda adum laiba solution ngabje tamna adum mangrani ngasi mariba ningba watpa gini laiba sida corruption gi sang wangna laiba iraiba nung siba aina bo iraiba ki mi mayam lan ga daw thoma sabada aina madagi sagadu thongduda thadaiba paisa do 30% amna thong saba 70% amna ai oiban khalliba aise masu iraiba nung siba gi khudam laba Thaiman Youth Center gi kungani pan suwa foundation day Thaiman gi MLA Joy Kishan na athodu mithung oiduna ngasi pangthokre thramadu da Youth Center adugi laikhidraba thomi singda gi photo da laisu katuna ikai khumna botki MLA Joy Kishan na phongdokhibada ngasi dagi sahi tarong gi mamangda laikai gi club sing chakhotnabagi lamda thabak throm sing tawu urami ngasi di isa gi interest da imung manunggi business oina sathrakpa asi udabnate club sing nomagi
सिथरकलिबा थेंगनरिबा सिमक यामना लाइबक थीबनी हाइना मांग पुनोखी मणिपुर लिटरेरी सोसाइटी इम्फाल सिन्नुना अंगोम सरितान इवा अकाइब लिखली मसेट अमदी मी अमसुंग सा सैरेंग लाइरिक अनि ngasi एन किरण कुमार सिंह कन्वेनर मणिपुर लैंग्वेज एडवाइजरी बोर्ड ना अथोइब मिथुंगलेन ओइदुना ऑल असेंबली दा लैबा हिंदी परिषद हॉल फोंखरे ngasi gi लाइरिक फोंबगी थरोम अदुदा प्रहलाद शर्मा प्रेसिडेंट मणिपुर लिटरेरी सोसाइटी अमदी एल मोमोटा देवी चीफ लाइब्रेरियन स्टेट सेंट्रल लाइब्रेरी ना थरोम मपू अमदी अखनबा मिथुंगलेन ओइना सरुक याखी लोइनना सलाम टोम्बा प्रेसिडेंट सी वेब्स मणिपुर ना ngasi gi फोंखिबा लाइरिक की मतंगदा वा ngangki Mangal Institute of Human Resources Sarangpan Sinduna Haukiba September Thagi Kungani Thoida Pangthokiba second state level mathematics and Maiti Meg competition gi Mana Matum Yantopagi Thorum ngasi Thawal Sarangpat leba MIHR gi ground up Pangtokre Class 1 gi 12 Fawa leba Mahiroi Singh oiba mathematics aduga Class 12 ki Mahiroi Singh gi Maiti Meg ki competition adugi Mana Matum Yantopadu da LIP Dalit President Manipur Kabam Jadu ISR Sarangpat ki Secretary N Dolen Luwang Social Worker ke Jiban Retired Assistant Professor ke Mainodas Assistant Professor ke Sadananda Amadi Sarangpat GP ki Ward Member kaya su saruk yaduna Makok Matang Tarba Mahiroi Singda Mana Matum Singh Yantoke Birla Emporiums Private Limited ki Charity and Philanthropy Wing IRA Foundation First IRA Foundation Scholarship Distribution Program ngasi City Convention Center da Pangtokre Thromaduda Birlana Sip Athoiba Mithung Amadi Irabantana Thoromapu Oike Thromaduda Mahiroi Sam Sumna Nipanda Scholarship Piki Thromaduda Irabantana Haikibda Tongan ba Thoidok Hendok Kathokba Galoinana Miam Dagi Henat Honaba Kanba Singda Sahi Kudingi IRA Foundation na Scholarship Amadi Award Pigani Haike Tungan masibam kudimagda thoidok hendokna kathokpuga loinana yam hai singna mayam dagi hena kathokpuga loinana honaba kanba singse ekhina chahi kudingi ira foundation gi scholarship plus award distribution ceremony sida sentham kudimagse loina masida mayam da thoidok hendokna ikai khumsaba pibaga loinana ekhina ngamjaba khara dum ekhigi Birla Emporium Private Limited ira foundation gi makhada ekhina contribution pizagani Haukiba Tha January gi Tang Traga Mapanda Kuding Tabi Check Posta IPS officer Amabu Molest Tokiba Tongbu Cookie Chips Association Tenopona Akan Mong the condemned Tarokli Assam Rifle Samadi at a security force Singda assume what Tabak Ase Amohan Tautanamasu Zeros and Kangalakli Maraliba Jawan Matik Saba Serak PB Nabagi Apamasu Pondrop Loinana ARMD State Police na inquiry chatrangai serakta media yauna miamna aranba propaganda chathabidanaba Cookie Chips Association tingno gilgi seru lasina makhatana appeal tawrli ngasi ayu angan bada Thawal district ki Wangjing amasung Khongjong gi lonaba uning khongda car MN01 AK 8400 asi masa matomta accident thoktuna Aruba Kong Amada Tasinbada Car Thorakpa Saurapam Damodor Singh Sahi Nipugamatoi Apopa Nodia Shan Singamai Saurapam Lekai the Labor Musi Sire Ma Nasiayuk Mapamaduda extend talk to Tasinduna Lerambada walking set Pasina Tenor Padagi Ma Karnu Sidon Leram Kivani Police the Pau Pivagi Police and Lokataga Zanam Smoke the Tanam Lay Todu Aduga Marilena Police na Kesama Lokatuna Makataba investigation Satakre Heidi Saliba Tha February Tang Tratukta Uttarakhand gi Halwani da Pangthokadaba MTV National Saru Yanan Bagidamak Mamang Tha January gi Tang Trama Panda trial selection ama Pangthokhi Manipur Cyclist Association MCA na Sinduna Pangthok liba trial adugi fall hojik phawa haidoktree asigumba MCA na masagi mathau ningthina tawdrabadi thongasi yaningde haina Manipur Adventure and Mountain Bikers Association MAMBA gi executive member Usharanjan ngasi Manipur Press Club ta pamusing unaba mada phongdokre Usharanjan makha takibada MTB da saruk yanabagi saruk yagadaba bikers singi list Pishinbagi aroiba matamsi February manga da oi haiba Cycle Federation of India CFI dagi khanglei maramaduna
February tang mari phawi manungda CFI ga pau phauna biu amadi nauna trial pangthok biu haina su saranjanna phongdolakle national sasigi trial selection adu togribadu koi moina pibira koi matungina final koi manipur ming thaga kadaba final confirmation se 5th of this month have the nonini da mesele masi koi phangri buji goba du koi di sanaroi mi ani chaning manina CFI na koi final confirmation se pibira kadaba taragadi CF koi MCF bypass tok jaraga CFI ga koi trial ama sinjaraga koi lanai yoina mambagi chudagi chacharani Manipur da ahanba oina floodlight ta sanagadoriba Arcade Joy Sundar Singh Manipur Youth League 2020 ngasi Classic Hotel da formal oina February tang taruk tagi punna team 13 saruk yaduna haurigani haina lauthokre ngasi gi thramadu da MLA RK Imona hai laikhidraba Pawung Arcade Joy Sundar na sports ki lamda loramba thaudang amade football masana bu thawai yaujaramba adubu nixingba oina amadi Manipur gi football gi masana si hena phagalakna bagidamakta khallaga league asi sinbani haina phongdokke hariba league ase Manipur gi chief minister na Khuman Lampak Man Stadium da February 3 ta numidawaram pung 5 da hodokani league asida team 13 gi under 13 under 15 amadi under 18 da sanagadori daitama oigiba adu natana atei tei khoi toramba mayam magi matamduda mana pangtok charamba pamjaramba mayam do maduda sports khara pambadu ina masi magi mamingda akoi kitang aina kanu tawningdana masida associate tawjabani hairibasi akoi tungi phagalauna naba mayam gi amat oina naba haidana masi tanja lauraga hairiba tang taruk sida akoi yamna laibak phaba numit amsu oiredi yam sanaba haigadra akoi gi Manipur gi ahamba floodlight ta masi India gi anishuba coronavirus case Kerala dagi report lakle haina Union Health Ministry nanga si ayu hai khrei mioi chahum hena sinada hat khrawa sandok kanba laina se leba kun henwa da sandok khrei hairi World Health Organization WHO na global health emergency su lauthok khrei novel coronavirus ki positive oiba patient adu sinada la koirwa mioi amani mahak sinada gi January tang kunmari da halakhiban hairi Kerala gi health minister KK Sailajana haikibda Pune da leiba National Institute of Virology na tharakpa report na Alappuzha da positive case amasu leire hairi state adu da mioi lisingamaga satret hena makoi gi yumda lehelaga yengsili mioi humra na toan ba ward thamduna kupna senary hairi Chinese lam koiba sing amadi sinada leiba foreigners sing na India da lakbagi e visa matam khargi oina suspend tawkhrei wafam asi Beijing da leiba Indian embassy na ngasi lakthokibani India da tangai fadana sattaba yadaba mioi sing na Beijing da leiba Indian embassy natraga Indian consulate in Shanghai natraga Guangzhou da tanaba yai hainasu phongdokke Citizenship law gi mayokta yaning da yo sanction liba singi mayokta khongjang sanction krei right wing group ki mioi kayana Delhi gi Sahin Bagh ta punduna CAA gi mayokta protest over singu tangkhayu haina police ta khangan ki CAA gi mayokta sanction liba khongjang gi mayokta su khalaw kya law ki Dev Sena kawwa atopa right wing group amana su Sahin Bagh ta masiga manaba khongjang ma sanction naba tharang toki adumoina ma police na appeal torok padagi tokiman hairi Amromda Delhi da lengak liba Aam Aadmi Party na Delhi gi February 9 da pangthok kadarba mikhal gi maoina na hingsa yawba irang sagat naba political party khana honari haiba wafam paliduna election commission da ai ba che pesin khrei Union Minister of State for Finance Anurag Thakur na anti CAA protesters singbu nomaina kapu haina larubadagi numit humni mahak election campaign toba yahan khidrabani Delhi ki Chief Minister Arvind Kejriwal na Union Home Minister Amit Shah ji adom na ikhoi gi Delhi gi kari tauribage nungthil pobapta nomai kafali besira hain hangke Delhi gi law and order gi kharade khanbiu haina su mahang na haiki ningsingba yai CAA gi mayok ta sangsiliba protesters singda nomai anira kaptuna irang sagatpagi thodok kaya thokhrabani hojik aroibada moroi paw amana pijari
Sanamahi Liningi Chana Kangon, Sanamahi Piral, Amadi, Sanamahi Kudam, Miam the Kusinabagi Thorum Pangtokre, Slopland Public School Git Dragani Pan Suba, Mapokumon Thorum, Asi Pangtokre, Loinana, Arcade Joy Chandra Singh, Manipur Youth League 2020, February 3rd, Howragan. Nasigiti, Paodam Sandok Saba, Matang Sirolajire, Miam Amukana, Kurumjit.